Vegas nafsina mathau fazana tawraktabdagi sada BP wangpa mihun chang naidraba sor honba warakpa chaba tumaktaba wangangbada sengtaba amadi stress hormone heman khiduna focus amadi concentration watpana singba thoaleba du hoikoina 478 breathing techniques sina duna koina Vegas nafsa amuka hena fazana mathau to halakpa yaeba 478 breathing techniques tawna bidam tamit ushan biraga yanglen tingna phambiro pa aduga simban jom janbiro ba simban janbiro matungda leisina chima yagi mathak thangba sarukki makhong je thambiraga haidi leisi mathak lomda thangat biro ba aduga sor honjan biyo naton animaktai sor honjan me matamda kaun mari rak thibiyo ba ama ani ahum mari ba thibiro mari ba thibira matungda akoina ya kainoda khanau gi saruksida haidi khaurigi saruksida sor thingbiro matamda ama ani ahum mari manga taruk taret pa sor thingbiro matungda akoina yaje ka thopiraga yadagi sor hondokpiyo ba yadagi ama ani ahum mari manga taruk taret nipan ba sor hondokpiyo ba sigi breathing techniques sina bana koina Vegas nerve se fazana mathau to haleba amadi masigi breathing techniques se koina 6 weeks se kaidoba nongmada anirak tawbiyo ba nongmada amurak tawbu matamda koina mari rak tawbiyo ba duga anirak tawbiyo ba sang nain da Vegas nerve se soiduna mathau fazana amuk tawraka